ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯦꯟꯗ꯭ꯔꯥꯡꯅ ꯁꯃꯨꯗ꯭ꯔ ꯏꯁꯤꯠꯄ꯫ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯃꯗ ꯂꯩꯕ ꯎꯃꯪ ꯑꯃꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯎꯆꯦꯛ ꯃꯈꯜ ꯀꯌꯥꯅ ꯃꯥꯒꯤ ꯃꯀꯣꯟ ꯁꯥꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯕ ꯎꯆꯦꯛ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯎꯆꯦꯛ ꯁꯦꯟꯗ꯭ꯔꯥꯡ ꯑꯃꯣꯝ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯟꯗ꯭ꯔꯥꯡ ꯑꯃꯣꯝ ꯑꯁꯤꯒꯤ ꯃꯔꯨꯝ 3 ꯂꯩꯖꯔꯝꯃꯤ꯫ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯨꯝ 3 ꯑꯁꯤꯕꯨ ꯀꯔꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯀꯣꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯜꯂꯛꯄꯅ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯒꯤ ꯃꯔꯨꯝ ꯑꯗꯨ ꯃꯆꯥ ꯑꯣꯟꯒꯗꯕ ꯁꯨꯞꯅꯒꯤ ꯅꯨꯃꯤꯠ 5 ꯈꯛꯇꯃꯛ ꯉꯥꯏꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯂꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯒꯤ ꯃꯔꯨꯝ 3 ꯑꯗꯨ ꯍꯨꯝꯗꯣꯛꯇꯨꯅ ꯄꯨꯔꯒ ꯁꯃꯨꯗ꯭ꯔꯒꯤ ꯃꯄꯥꯟ ꯑꯃꯗ ꯊꯥꯗꯔꯦ꯫ ꯁꯦꯟꯗ꯭ꯔꯥꯡ ꯑꯃꯣꯝ ꯑꯗꯨꯅ ꯃꯥꯡꯂꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯔꯨꯝꯁꯤꯡ ꯑꯗꯨ ꯈꯨꯟꯒꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯁꯃꯨꯗ꯭ꯔ ꯅꯤꯡꯊꯧꯅ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯒꯤ ꯃꯔꯨꯝ 3 ꯑꯗꯨ ꯄꯨꯗꯨꯅ ꯁꯃꯨꯗ꯭ꯔ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯅ ꯁꯃꯨꯗ꯭ꯔꯗ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯏ, "ꯑꯩꯒꯤ ꯏꯆꯥ ꯑꯗꯣ ꯄꯤꯅꯕꯤꯌꯨ, ꯑꯣꯟꯒꯗꯕ ꯁꯨꯞꯅꯒꯤ ꯅꯨꯃꯤꯠ 5 ꯈꯛꯇꯃꯛ ꯉꯥꯏꯔꯕꯅꯤ" ꯍꯥꯏꯅ ꯀꯟꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯆꯈꯤ꯫ ꯑꯗꯨꯕꯨ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯅ ꯀꯞꯆꯔꯤꯕ ꯑꯗꯨ ꯁꯃꯨꯗ꯭ꯔꯅ ꯀꯩꯁꯨ ꯅꯥꯆꯨꯡꯗꯅ ꯂꯩꯊꯣꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯅ ꯀꯟꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ, "ꯁꯃꯨꯗ꯭ꯔ ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯆꯥ 3ꯗꯨꯒꯤ ꯃꯅꯨꯡꯗ 2ꯗꯤ ꯅꯪꯒꯤ ꯑꯣꯏꯖꯔꯣ, ꯑꯃꯠꯇꯗꯤ ꯄꯤꯅꯕꯤꯌꯨ." ꯑꯁꯨꯝꯅ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯅ ꯍꯟꯅ ꯍꯥꯏꯔꯕꯁꯨ ꯁꯃꯨꯗ꯭ꯔꯅ ꯇꯥꯕꯤꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯍꯦ ꯁꯃꯨꯗ꯭ꯔ, ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪꯒꯤ ꯏꯁꯤꯡ ꯃꯌꯥꯝ ꯑꯁꯤ ꯑꯩꯅ ꯁꯤꯠꯇꯣꯛꯑꯒ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯑꯗꯨꯕꯨ ꯅꯉꯣꯟꯗꯒꯤ ꯃꯨꯟꯒꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯑꯗꯨꯕꯨ ꯁꯤꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯆꯥ ꯑꯗꯨꯅ ꯎꯝꯂꯒ ꯁꯤꯠꯄ ꯍꯧꯔꯛꯏ꯫ ꯁꯃꯨꯗ꯭ꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯎꯃꯪ ꯑꯗꯨꯗ ꯃꯀꯣꯟ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯎꯆꯦꯛ ꯃꯌꯥꯝ ꯑꯗꯨꯅ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯅ ꯇꯧꯔꯤꯕꯗꯨ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ, ꯅꯪꯅ ꯀꯩꯗꯧꯅꯨꯡꯗ ꯁꯃꯨꯗ꯭ꯔꯕꯨ ꯀꯪꯅꯅꯕ ꯁꯤꯠꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯅꯣꯛꯅꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯉꯥꯎꯔꯕ ꯁꯦꯟꯗ꯭ꯔꯥꯡ ꯑꯃꯣꯝ ꯑꯗꯨꯗꯤ ꯅꯣꯡ ꯈꯣꯡꯕꯒꯨꯝ ꯀꯞꯇꯨꯅ ꯃꯌꯥꯝꯅ ꯍꯥꯏꯕ ꯇꯥꯗꯅ ꯁꯃꯨꯗ꯭ꯔ ꯑꯗꯨꯕꯨ ꯁꯤꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯁꯤꯠꯂꯤ꯫ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯃꯍꯧꯁꯥ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯏꯕꯨꯡꯉꯣꯗ ꯍꯥꯏꯖꯔꯛꯏ, "ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯆꯦꯛꯂꯥ ꯁꯦꯟꯗ꯭ꯔꯥꯡ ꯑꯁꯤꯅ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯉꯥꯎꯈꯤꯕꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯕ ꯃꯈꯩ ꯆꯥꯡꯖꯧ ꯂꯩꯇꯅ ꯄꯥꯛꯂꯕ ꯁꯃꯨꯗ꯭ꯔ ꯑꯁꯤꯕꯨ ꯁꯤꯠꯀꯅꯤ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤ ꯌꯦꯡꯕ ꯉꯝꯕꯤꯔꯤꯕ꯭ꯔꯥ? ꯃꯍꯧꯁꯥ ꯀꯧꯕꯤ ꯑꯩꯗꯤ ꯁꯦꯟꯗ꯭ꯔꯥꯡ ꯑꯁꯤꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯂꯥꯏꯅꯤꯡꯊꯧ." ꯑꯁꯨꯝꯅ ꯃꯍꯧꯁꯥ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅ ꯍꯥꯏꯖꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯂꯥꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯃꯍꯧꯁꯥ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ, ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯆꯦꯛꯂꯥ ꯁꯦꯟꯗ꯭ꯔꯥꯡ ꯑꯁꯤꯒꯤ ꯃꯆꯥ 3 ꯑꯗꯨ ꯐꯪꯍꯜꯂꯨ꯫ ꯅꯥꯄꯜ ꯆꯥꯎꯕ ꯁꯃꯨꯗ꯭ꯔꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯂꯝꯃꯨꯀꯣ." ꯑꯁꯨꯝꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯒꯤ ꯌꯥꯊꯪ ꯐꯪꯖꯔꯕꯗ ꯃꯍꯧꯁꯥ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯁꯃꯨꯗ꯭ꯔꯗ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯁꯃꯨꯗ꯭ꯔ ꯍꯥꯏꯕ ꯅꯥꯄꯜꯖꯥꯎ, ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯆꯦꯛꯂꯥ ꯁꯦꯟꯗ꯭ꯔꯥꯡ ꯑꯁꯤꯒꯤ ꯅꯋꯥ ꯃꯆꯥ 3 ꯑꯗꯨ ꯂꯧꯔꯤꯕꯗꯤ? ꯍꯧꯖꯤꯛ ꯈꯨꯗꯛ ꯑꯁꯤꯗ ꯁꯦꯟꯗ꯭ꯔꯥꯡ ꯑꯁꯤꯒꯤ ꯃꯆꯥ 3 ꯑꯗꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯤꯌꯨ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯧꯁꯥ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯁꯃꯨꯗ꯭ꯔ ꯅꯪꯒꯤ ꯏꯁꯤꯡ ꯑꯁꯤꯕు ꯂꯩꯀ꯭ꯔꯛ ꯆꯠꯄ ꯃꯈꯩ ꯊꯛꯇꯣꯛꯂꯒ ꯆꯦꯛꯂꯥ ꯁꯦꯟꯗ꯭ꯔꯥꯡ ꯑꯁꯤꯒꯤ ꯅꯋꯥ ꯃꯔꯨꯝ 3 ꯑꯗꯨ ꯄꯤꯈ꯭ꯔꯒꯅꯤ." ꯃꯍꯧꯁꯥ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯌꯋꯥ ꯇꯥꯕꯗ ꯁꯃꯨꯗ꯭ꯔ ꯅꯤꯡꯊꯧ ꯑꯗꯨ ꯀꯤꯗꯨꯅ, "ꯍꯦ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯅꯅꯥꯏ ꯑꯩ ꯂꯥꯟꯖꯔꯦ, ꯆꯦꯛꯂꯥ ꯁꯦꯟꯗ꯭ꯔꯥꯡ ꯑꯁꯤꯒꯤ ꯅꯋꯥ 3 ꯑꯁꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯤꯖꯔꯕꯅꯤ." ꯑꯁꯨꯝꯅ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯗ ꯁꯃꯨꯗ꯭ꯔ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯔꯨꯝ 3 ꯑꯗꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯤꯕꯤꯈꯤ꯫ ꯃꯁꯤꯗꯒꯤ ꯁꯃꯨꯗ꯭ꯔ ꯅꯤꯡꯊꯧꯁꯨ ꯆꯠꯈ꯭ꯔꯦ, ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯒꯤ ꯃꯆꯥꯁꯤꯡꯒ ꯁꯦꯟꯗ꯭ꯔꯥꯡ ꯑꯃꯣꯝ ꯑꯗꯨꯒ ꯍꯥꯡꯂꯕ ꯑꯇꯤꯌꯥꯗ ꯃꯅꯤꯡ ꯇꯝꯅ ꯄꯥꯏꯃꯤꯟꯅꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯌꯨ꯫